Mitopna khut thilaga masi tau haibadukhak touba yamna pangdabagi leingak kanglon ama chatnaduna lakpasina Manipur nongma-nongmagi leikha tarakpani eikhoi esana leingakchaduna leibak asigi hotnaraba matamda chaokhatpa manipur oigani haina All Manipur Students Union AMSU na AMSU gi Vice President Naorem Wangamba na phongdokhre wafam asi AMSU na realized to save the indigenous peoples of Manipur haiba hiramda leptana chatharakiba thabum ama pangthokadoriba nipuga tarurak suba mikap thokpa thabum thauramgi academic campaign gi saruk ama oina kwa kaithel da leiba pitambara school da pangthokpada wangambana phongdokhibani magna makata na hai India da Manipur da tin khraba matungdagi mipal tangbagi hainabi ama ireicha singda chenhanduna hamchat hamboinaba phibam amada leirakli mitop miyancha kayana ising ichaugum lamdam asida sangsanglakpada natana eikhoi gi leingak chukli asi mitop na paiduna makoina tongningba adukhak eikhoi gi leingak pairibasing asida tauhalli masina ngaside eikhoi gi iramdam asi kangaunaraba mapi mapa leitraba phibam amada leire mairoi kunai gi damak thorakiba AMSU na matam kuinagi mamangdagi leibak miyamga loinana kholau kaya laurabasu ngasi phauba miyamgi kholaubu nathaiduna thamli Manipur asida asengba achumba luchingba mikha thana leitaba luchingba leitabagi mami ama tarakliba asi ngasi ngarangdagi nate masi matam leiringaida mikap thokhaudaba taragadi eikhoi khunai asi mutkhigani haibasi leingak chukli pairibasingna khangbiyu AMSU na miyamga loinana mitop miyancha sing amadi asoiba kaya asi semdoknaba leptana hotnagani haiki thauram aduda pitambara English School Kwakaithel hainau khongnembi gi assistant teacher thingbaijam umananda AMSU headquarter gi thongmising amadi mahairoi kayasu saruk yaki